इमेज पाउदा मियंग ताबिरिबा सिंगबु युनाम अनुराधा देवी ने इकोनोना खुरमजरी हौजेक मरोइबा पाउदा स्टेट असिदा होकिबा पुंग कुनमरी दा कोविड-19 लाइचत नौना नाबा मियोय यांखै मरी थेनखरे मियोय अनिना लाइचत असिना लेखिद्रे तमिल संगम मोरेना सिंदना कोविड-19 के अवेयरनेस तौरम पांगथोखरे लोइनना इम्फाल ईस्ट अमदी इम्फाल वेस्ट डिस्ट्रिक्ट लेरिबा डिफरेंटली एबल पर्सन संगदा एसेंशियल आइटम सिंग एंथोखरे हौजेक पाउसनुने पिजरी मणिपुर हौकिबा पुंग कुमरी असिदा जनेम पॉपुलेशन नंगे मियोय यांखै हुंदोय सेंट्रल आर्म पुलिस फोर्स CAPF तके पर्सनल अमा अपुनबा मियोय यांखै मरी दौना पॉजिटिव ओइबा थेंगनबदगी स्टेट असिगे कोविड-19 कंफर्म केस लिसिंग कुंतरेट चनी सुना मापन सुखरे मियोय अनिना लेखिदबदगी अपुनबा सिखिबगी मसिंगना चहुंगा कुनमरी अमदी मियोय चामगा यांखै निथोइना डिसास तौखिबदगी अपुनबा रिकवर तौखिबा मसिंग लिसिंग कुनमरी चट्रेट कुंत्रा मापन अमदी एक्टिव केसतना मियोय लिसिंग अनि चामा निफुतरुक लेदुना मणिपुर की रिकवरी रेट चादा मरफुतरा 10.8 लेरे ngasi nongna covid-19 positive oiraba miyoising adudi rims ukrulda ahom zenems ras medicity da manga imphal west CMC Asian Diagnostic Chamdenda ani Caesar Hospital Tamenglongda taret Ziban Hospital Taubal Churasanpur Technopolda amamam amadi babina diagnostic da taramathoi thenaki Zenem population dagi positive oiraba punama local ngaktane makoi punamak laukatuna covid care facility phanganbaga loinana medical precautionary measures sing laukhatkrai ngasi lekhidraba mioi ani aduna Imphal West dagi chahi hombudra taruk amadi chahi 65 suraba mioi ani ni haire COVID-19 pandemic asida Kaksing district ke oina ngasi police personnel dagi mioi ama nauna COVID-19 positive oiba thengnaduna district asige apunba compound case masing Chatruka Marputaruk Sukre. Ngasi mioi manga disaster ki haina Kaksang district COVID-19 update report palle. Report asina makatari bade Kaksang district ki oina Kaksang da hangliba COVID care center da COVID patient taratare laingduna lady district asige apodon atopa patient yankhai mangana tongan mapam da hangba center sangda thamle. Laisha asina district asige mioi taruki punsi mangan kre containment zone oina mapamani lady. Aduga mioi lesang amaga chambre nipoma pana housing home quarantine tawri Tamil Sangam Morene Sinduna ngasi loop asage office local COVID-19 ge awareness ge thauram ama pangthokre ngasi ge awareness ge thauram aduda Tamil Sangam Mori ge vice president Kamal Khan Naidu vice president Thilakant amadi general secretary KBS Maniam Singna Maru Aiba Mioishing Oiduna Pangtukiba Thoramaduda COVID-19 dagi section na Lainaba face masks upa kusaning tina hamba amadi mi amaga fit taruke distancing thamgadabani haiba wapam kya ama awareness aduda tinkiba miyamda khanganki Isoning haibasi dharma kudimakine mioiba aikhoibu sembi sabirakpa ishora malai haibasi kaunabadagi ngasigi khunaida thaksi khasi hantarapage asoba maram amane haina hairo kendroge MLA Dr. Thoksam Radishna na phongdokre ngasi hairo patre narokthel laikaida nauna saba laishang ama sangabagi thauramda MLA Dr. Radishamna phamasi thamkibade Dr. Radishna makhatana hai aikhoi kudimapu sembi sabiribe ishora amalai haibasi dharma kudimangna yanaraba wafamne Dharma kudimagna fataba thabak tauganu laina yaroi haire aikhoibu sembi sabiriba ishorbu kirabadi fataba thabak tauningloi aikhoi mioibana thabak ama taubada laina yaroi haina laina saugani laina chairak pirakani haibagi akiba ase hek kaukthokpada khunaida thaksi khase manglaknabage maram oi Ngasagi mirona ishor kiba hantarakpadage ahal lamanbu luna tauba adu kauthokiduna
खुनाई असी अवाबा नुंगाइतबा ताहाइदबा थौदोक वाथोक कया थोकलिबा असी अइखोइना उरबा ngaktani haiki. India ki Prime Minister na India ase single use plastic tagi free oinabagi wafum dugi chathaba thabak oina Kakching Municipal Council na single use plastic collection taunabagi competition anirak suba oina pangtholagani. Hiram sega mari lainana competition asida saruk yaningba self help group sing NGO sing student organization sing amade club na chingba sing na council gi office ta haying December ge tang 15 fawada register tawraba yagani. Plastic waste khwaidagi changyamna khomsinba organization singda ahanba anishuba ahumsuba mana oina lupa lising taret lising manga lupa lising ahumga chamanga pigani loinana consolation prize sing su pigani saruk yagadaba organization singna plastic waste collection sing chatliba December thasige tang 18 phawda Kakching Municipal Council ge office ta submit tawnabasu Kakching Municipal Council ge executive officer Tunglut Kamintang na Thadropa Cherolamana Haidi. International Day of Persons with Disabilities ki Sarukama Oina Makhat Satrakpa program ga mari lenana Department of Social Welfare Government of Manipur ga kusamnaraga ngasi malemgi laina COVID-19 amaram oiduna Manipur da ohellakliba kudong sataba amadi awabagi phibam sing asida mayamna wanariba asidagi hena wariba differently able persons in Gidamakta Relief Center for the Welfare of Differently Able Persons Manipurna ngasi center asige media advisor Nimol Ningombamna Lamsingduna Imphal East amadi West District leriba differently able oiraba mayamda amadi yumdagi chathokpada khudong sadaba mafam singda leriba PWDS kayagi mayumda essential item ge polam sing mateng pangkhrai. Haukiba December gi tang ahumda su bosap art context saruk yaruba singbusu felicitation amadi December gi tang tareta judging Mairengkhong community hall da bosap art contest winner oida klaba singbusu award khusinaki loinana yum da chatuna essential item sing khusinabagi tharamba asidasu langtawana assembly constituency ge honorable MLA Sri Karam Samna su mahaki maiki dage angamba mateng pangpiraki ngasi yaliba polam sing asidi cheng hawai sapont biscuit ngari amadi parphone chingmani makatana su center asida matam ge awaba taraklaba matamda center ge maiki dage leptana angamba mateng pangki gani haiki Manipur University Students Union Musu 2020 के President Moirangthem Bobina Hai Haukiba Tang Taramatoida Ministry of Education na Manipur University Act 2005 Statute 2 Clause 6 asi chanaduna University ke Vice Chancellor ki charge puhannaba khangalakpadagi University ke Register Professor W Chandbabuna University asige khwaidagi senior most professor oriba Professor Amar Yunambo charge punaba order thokle Mahiro kyagi lairiba issue sing khangbiraga solution ama purakpa asida musuna harautayamba apemba phongdorakle haina ngase Moirangthem Bobiga unarobada mahna phongdorakle Bobina Hai Professor Amar Yunamna BC orakpada musuna taramna okpage tharam amanga se pangthokre maduda VC na University asige academic atmosphere fana leinaba honabada hena puning changlagani haina phongdokhi MU gi BC hapirebanina musuna thamlamba University ge shutdown tawbagi ultimatum aduso handoklai haiki office lagi koi tholaki order amagi matungina University sigi senior most professor Amar Yunamna Vice Chancellor office si assume tawgre masigi roinana University sigi student union Manipur University student union gi koige secretary amadi koige class representative mayam yauna koi felicitate tawgre khata na University sida koi academic activities mayam sida maipuna na tawbangam nabagi dama koi regular Vice Chancellor ma thabiro haibasi musugi lengro demand on khata le Manipur Pradesh Congress Committee के Vice President Moirangthem Hemantana हाइख्रे सरकार असगे कैबिनेट ना डॉक्टर सहम नर्स चामगा समना तरुक लौनबगे वारेप ताख्रबसु चही अमा हेंजिलबा फाव लौदना लेरे
Wapam masing asinungting Congress Bhavan da pangthokpa pawmising unabada mahana phongdokhibani Hemantana makha tarduna Sarkar asina health ki bibhag ta hena priority piduna thabak tawhaningi maramdi hauji COVID-19 gi luraba tanpham oiribani State asida COVID-19 na naba mayam amasu lairi masigi matakta laina asina nadaba kaya amasu yauri mamangda rims ki OPD da layingba nongada lising amage matakta laklami haujikti mioi chama phana laktre laktribasing asi anaba phabadagi laktaba natte anaba mayam amasu lairi positive oidabasu layingba chatpa kinare makoising asina khangzinduna adumak lairagadi laying naba leitabadagi hena sathiba ama oirakpa yai aduna mobile dispensary ama chathaninge hauzik lawgadariba doctor sing amadi nursing athawa matamda loksinduna makoi sing adu mobile dispensary da thabak tawhanbirabadi kanaba oigene lenga ki khungang salu haibasigi matangda phongdokladuna go to village haibasida lebaki luraba matam asida go to village tawroidabaki maram leibra lomisingna har phangdabaki waraba matamda chatraga problem leitaba matamda awaba hangbaki thabakti toksi Chief Minister na Health Department paishilibasisu atopa minister amada sinaduna thabak paheninge hainasu mahana makatana phongdoki ngasigi pawmisinga unaba aduda Indian Revenue Service tagi thabak potharaba MPCC ge General Secretary oiriba WL Hangsingsu sarugyaki पंचायत चमन नगा खुंगम द पाउसी सुमिब्रदा न खंगदम सिगी यामना दाउदमा लेइन दसे मसी अबंदबा अदना लाइग मनुजी की मसी अदगी नाबो खरगा साइ हाइजबा कोइ के मसी बेलिया के तान होय लाबरी के सु काचले लाबो मा होय इंचार की यसोफी हान न हाइ जिमाइन तोरा बारो सरकार न प्रोग्राम कोइ पोस्ट कोविड मैनेजमेंट प्रोटोकॉल ना ꯈꯣꯡꯖꯔꯤ ꯀꯩꯗꯧꯒꯗꯧꯅ ꯅꯥꯕ ꯈꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒ ꯁꯤꯕꯁꯤ ꯃꯁꯤꯡ ꯂꯥꯡꯉꯝꯗ꯭ꯔꯕꯅꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔ ꯈꯛꯇꯗ ꯁꯤꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯄꯤꯖꯔꯤ COVID-19 ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯅ ꯁꯟꯗꯣꯛꯀꯟꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃꯅꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯁꯟꯗꯣꯔꯛꯇꯅꯕ ꯑꯃꯗꯤ ꯃꯥꯡꯍꯟꯈꯤꯕꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯔꯦꯡ ꯂꯩꯀꯥꯏꯗꯁꯨ ꯉꯥꯛꯅ ꯆꯠꯁꯤ ꯄꯔꯦꯡꯗ ꯂꯩꯀꯥꯏꯗ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯤꯒꯅꯨ COVID-19 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯇ꯭ꯔꯤꯕꯅꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ COVID-19 ꯂꯥꯏꯆꯠ ꯂꯥꯏꯑꯣꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟꯈꯤꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯎꯄꯥꯏꯅꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯕ ꯃꯥꯁꯛ ꯁꯤꯖꯤꯟꯅꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯄ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯤꯗꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ COVID-19 ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ब्रेक मतुंगना मयामबु तरामना ओक्सरे हौजेक मखाताबा पाउदा District Institute of Education and Training Diet Student Unit Kaikol Koirengai Imphal Isna Taliba Demand Mari Lainaba Authority na PB Drabadi Lagliba Tang Taratruktage Akanba Kongsan Sangsilagane Haina Student Union Asage Publicity Secretary RK Ichan Thoibina Ngasi Manipur Press Club ta pangthopa pawgi me phama amada phongdoragli Mana Makata Kibada Union AC Diet Imphal East Principal in charge Chasiranjan Bo Makatana Mahana Puri Bathau Asi Puhanabagi Apamba Education Minister da Phongdokrabasu ngasi pawa thabakta ontokpidre Union Institute Asige Direct Regular Post ke Principal Hapa Natraga Chasiranjan Makatana Principal in charge Oina Puhanabagi dabi tawkibani Karigumba Union Taliba Demand Asi PB Drabadi Class boycott tawbaga loinana institution asi thonglong silagani haike housing zigi senior singi exam thagada basu leiri amadi ekoi online class thar lebani ekoi na pami ba demand di sasiranjana aduki mati COVID-19 pandemic da kham thingna mahang na base level da ekoi bu subject ayawa pa tapi do na mana be khanpire tanja sida matamadu da hoji pressure free hari ba dugumlaba that employee association da matamdu na criminal ai do kari gino aduga अदुगुमलबा ओजासना महिरोय एखोगे पुनिंग अपाम खंगिदिब कइनो गुड एजुकेशन अम होइबा मतमदा फाइनिंग मरोइबसे स्टूडेंट अमदि टीचर ने असि ओना तैनाबदा करिगिदमक तमन एजुकेशन मिनिस्टर दा प्रेशर पीबनो हेना गाइबदि सोसाइटी असिदा गुड एजुकेशन अम पुरोगना को होनबदा अवोंबा मलांगना होनबदा थौसु कया पुगदा एजुकेशन मिनिस्टर ना कांगु खरागि प्रेशर ना लुना लौरगा महिरोय एखोगे डिमांड गसि फवमान कंसर्न तोबिदिबा ताबिदिबसे कइ Jupiter Club Thawbal Bamol Lairakna Sinduna Club Asina Sinba Ohum Suba
Meritorious Award Yenthokpagi Tharam among asi Thobal Bamol Lera Community Hall da pangthokre. Tharam aduda kumsi sahigi bosem amadi kosem na lawa class 10 amasung 12 ke exam da mark wangna phangduna pass tawraklaba mahiroi singbu taramna okpaga loinana mana piduna puning thawaki. Tharam aduda athoiba mitunglen oina saruya khiba khangabo kendragi MLA o Suras Kumana phongdokhibada mioibana mana hotpu honarabadi ngamdaba karisu leite maramasina tungi yumbiren oirakadariba mahiroi singna pandam ama thamlaga madubu phangdriba phawba kanna honaduna punsida mai pakpa mioi amamam oiduna chakhatpa Manipur ama seminase haiki. Uttarakhand gi Lomigi delegation to amana Union Agriculture Minister Narendra Singh Tomar ga unaduna anoba farm law ahum adubu sagwatli haiba wafam thamkre. Lomi Singh adu minister na thagake meeting aduda MOS for Agriculture and Farms Welfare Kailas Chaudhary amasung Uttarakhand Education Minister Arvind Pandey so sarugyaki. Ngasigi Lomigi delegation amana anoba farm law sagwatpa Phongdokhiba asi tharaga Lomigi delegation ahum sukre hanagi Lomi Singh delegation ani aduna Haryana dagini haire Bharatiya Kisan Union Manu Haryana gi state leader Guns Prakasna Sogotpaki telar ama Union Agriculture Minister PK Tongan ba chakot thorangi project kya paikhana bagi damaka hayeng December gi tang taramangada Prime Minister Narendra Modi urepu uyung tamba Gujarat chakadore Tharamatuda Gujarat ke Chief Minister su sarugya kane haire paikhakadariba project singe manungda desalination plant ama hybrid renewable energy park ama amasung fully automatic milk processing and packing plant ama yauri. White Rwanda Chatuna Prime Minister Modi na cultural program ama mieng tagani samudra khongbang sangna laiba Gujarat si water dagi thangnabi ising da onthopage project kya paikhali Kunski Manvida Sagadriba desalination plant asina nongmada thangnaba ising liter crore tara puthokadare. Plan asigi ising adu Mundra Lakpat Abdasa Nakatrana Hairiba Taluka Mari asigi mioi lak nipalomda thangnabi ising pigadare. Plan asigi ahen by ising aduna Bachau Rapar amasung Gandhi Dham district singi miyamda pigane hairi. Plan asinataba atay desalination to plan sing de Dahej 100 mld Dwak 70 mld Gokha Bhavnagar 70 mld amasung Gir Somnath 30 mld ni Kuch district ke Bikhakot village manakta the hybrid renewable energy park sagadariba asina khwaidiki sawa energy park oigadare hectare lesing humbutan ni thoi park sawa plan asina 30 megawatt tune da renewable energy ki generation da lit tagadare. Prime Minister Modi na Kutski Sarhat Dairy Anjada milk processing and packing plant amasu sanaba urebu yung tamgade plant asi nongmada sangom liter laktarani thoi puthokani haire. Hawzak sanabagi pauda Indian Super League ki ngarang sanakiba kuntare suba match da Bangalore FC na Kerala Blaster FC bu mari anida maithiba pikre. Likasigi kunipan suba match ngasi numidang pung 3:30 dagi GMC Stadium Bambolim da Mumbai City FC ga Jamshedpur FC ga sanaba hawkre hayeng December gi tang 19 lepak pupan numita likasigi kumapan suba match Hyderabad FC ga SC It's Bengal ga Goa gi Tilak Maidan Stadium de sanaragani. Hawzik arobada maroiba pau amone pizari. State asida hokiba pung kunmari da COVID-19 laichat nauna naba mioi yankhai mari thenakre mioi anina laichat asina laikhidre. Tamil Sangam Morin asina COVID-19 ge awareness thoram phangthokre loinana Imphal East amadi Imphal West district ladiba differently able persons sangda essential items in thokre. Image Paldam ngasigi de matang asida loijare miyeng tabiri basang ba amukana kurumjari.